Moirang Kendra gi manung chanba Fubala Sunusifai Naransaina amadi Thamna Popi Khol Marida Nonglei nungshitna maram oiduna amang ata thokhankhraba yumsingda ngasi Chief Minister N.Biren na koina chattuna yengsinbaga lorena awaba taraba khunja singa unakhre yengsin khongchada duda Moirang Kendra gi MLA Thongam Shanti LDA gi Chairman Moirang Them Ashini Kumar DC Bishnupur Laurembam Bikram amadi official singsu sarukyaki yengsin khongchada duga mari lenana Chief Minister N.Biren na phongdokhibada Irang asina awaba kham thengna mayok naringe cherak asida tha asigi manga da len yawa akanba nonglei nungshitna sokalakliba asi mahausha lairembina changyeng torakliba asi aikhoi khangba tabani aduga len amadi nonglei nungshitna mangli takliba lenga ki maikaidigi angamba thakta compensate tawraba ponagani haina phungdoki Leibak sibu sai chen ani khangna ai Lan version ini, lan tahun ini mana ni? Lepas itu, bisa lan tahun ini macam mana? Lan tahun ini mana? Orang kata ni bagi hara ni mesti bisa mana ni? Aku ini kan kita bersih. Lan siapa pun suruh aku pakai. Atau di pihak presiden, mungkin tongan ber, siapa yang mungkin tongan ber, lewat sasana mungkin Manipur sedaya POC. Itu saja. Sigi questions. Nada ikuin ang mura. Dalam senang